Ngasigi taibang malem masida taibang miyoibabu nupi nupa haina magi tongan masak mataw amadi lamchat sajata khetnaba kaya ama thamduna mapu mahakna sembiragli adum oinamak nupi oibi singi maraktasu nupa amagi mawong matawgumna tawba samna hek hairabada nupa saba nupi shu leitaba natte aduga amukse nupa singi marakta nupi gi mawong matawgumna tawba nupi oijaningba nupa su leitaba natte adugumba nupa sing adugi marakta tolomusu ama oirami Tolamu pisak piklingai dagi hauna nupa ama oijarabasu mahaki pukning wakhal amadi tawthorakpa thabak khudingmakti nupi amagi mawong matawga chap manarami aduga mahak masamakna mahak asi nupa ama oijarabasu nupi ni haina duma khanjaribani mahaki asigumba mawong mataw asi tolamugi apokpa mapa phaijauna di yamna sauninglami phaijaugi di tolamu asi ahanba amadi amata yaujaba macha nupani aduga mahaki makhadana majal nupi thadoini Nong matolamudo imungi miyoy amata leitringaida machanupigi fazaraba phanek fizol khara lauthoktuna mathang sechenduna mingsel mamangda ketharaga yengjaduna leirami haima asigi asangma machugi phanek sidi khufazam tawimi asidi aidi yam pami bo aikhoi be mathadoise kayada mabuk phatrino aingonda sumagi fazaba phanek pirol singa se khara khaidorakpa yari pot adubu mati nongmata magi mafi marol ase aingondaga amata sokhan pote mase hayengko mayunga palabagi matungda mane makudaga amata biza pitak tawningdraba angang oidoribani adudi aidine hayeng yumkaiga palaga inem ikugi sebaga do matolumna tawgadoini iwa ipuroi babusu isormakni kaina khanjaduna mahaki marumna hingjabi nupi ama oigadoribani kaino egi wakhalsibo ngasidi mawon ama khali ewani Yungasi khangpan hek paninga edako ai tajo kaino toridu ba aya aigi phane piro mayam ga loina chingthoga setanaga toromisibu kaino ba tajo nangko paba uradi ne nang sa santana badona tanaraga phubi ba soire seba tajo lauthoro haiba phanek se he aina nangonda tajo korakan iche hal haina kawro ona hairaba natro kayarak surage ba ibema nang amako Kauzan thibi oine hek tawradana hayeng kona nawagi masak phawba kauthokiduna aigi nupa nangina nataiduda nawani kaina haraklabadine nakhajaya dudane sese aigi tanawraba khusa asina setawna tharakadoiba khangaba as tachaw nangi wathi waremda ngangakan kadaino seliba phanekdo lauthoro paba halani haiba he kaino ni masi angangsibo Mina seliba panik sibo hekta mullaga lakthok tuiga tawimi nangna tawrise aigi ijat bu khonggoine gi tawribraba thado ho lekai manaw nupi na mache gi phanek mulle as ta chaw nang se amna hainarak trebo adu maina tawguno na pabana nangonda kayarak hairaba natro kaigino bata chawna nupi asam saningi sibo nasana u phariba wang chawriba duga hairaba dine nupi na ngawna gadaba sabani adu bata chawna thekoina koi tawduna leirabra la bara amumla khangdana marak sarak asida leirabanina Tachogi phajabado manghale is nang mangaire da yamna hai singlise ngamida ko hojikan ge angang singa sina ngambase mathaki mache aingonda bu paukta ka pisal ewani nang ne nachindo adumaina sum kaladine nayum panbaga khanglaro ibema sese leisabi ama oirabadine yamna ing tapna jinglembi ama oigadaba samna hairabada aigumba khangaba se hando se aine ingkolda hanga marakta jatuna Wakal nungai ba kharam ta sagaluki handose haima tajo thoki no phanek tuga phi siga yongne lekai mina nokna ba soidre mi nangbo awot apa sabi inem bo nangna ne aingonda takpi ga dabana te yam ahya pa sarakano nasam khara hori do sitna ba makai phoidok pa ngami ai se tolamuni haiba se kaw do ba phai haima awoi ta ki ga thokre as ho ima ai di ba ko seibu sininge Paba mohalaga ukhradi ase koi tantanaraga phubi doineba aikhoi maduna mu kadai chakhrajano masidagi tolamudo phanek ni fi adune hangama pal marak aduda isaiga ngangladuna wakhalamada tawduna leire aduga hangama pal amabusu hektuna mahakina pada chinsilaga hairei ita leirang nakhoi mayamgumna aiso mathot karak libi leisabi ama oibagira khangde pukningse inauda nawraga leida haima helam henba khoimu Nakoina leirang macha sing asida tawribado karino maral kari su leijadabi leirang sing ase nakoina loina mangthokpi gadawri
चलो चलो अस्वाइदा लेरुसु चलो तोलमु अइगी इमांगदने खोइमुसिंग असिना लेरांगसिंग असिदा इरांगा तौसिनबदि यारोइको असी हाइदुना तोलमुदो हंगाम मपाल मरक अदुदा पाइरकलिबा खोइसिंग अदुदा मखुद अदुना फटफट कंथोक्लमी अदुबो लमहेनबा खोइ अमनेदि तोलमुगी मवोंग मतौ अदु साउनिंगलुरा माले तोलमुगी चिनबाल अदुदा पाइसिलक्तुना चिकलगा थनमले मतौ अदुदा तोलमु अदु फ्रिंग फ्रिंग लाउना चोंगदुना हाइरई होय मा आइदि सिरे अस आई सिरे हे लमचा चुमदबा करंबा खोइनुने लैसाबी आइगी चिनबालसिदा चिकलमलिबसिबो अस अयो यो 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 अयोय मा आई सिरे नाबने सिरेबा नोय 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 खंगिदना नोय तोलमु आइगी इज्जतपु खोंगोइनगे हाइना खंजबगा सारदना नखोय खंगनी लेरमु असी हाइदुना इंखोलगी संबंध युंगलिबा चै अमबु फुक्तुना हंगाम पानबी मरक अदुदा पाइरिबा खोइ मयाम अदुबु हातकदौरबनी हाइदुना चै अदुना फरा फरा हेक्ता हाइदतलमी महाकना अदुमना तौबा अदुदा इंखोल अदुदा हौरिबा हंगाम पानबी मखै अदु सिंजु साबा मखै नैखाइख्रि महाकना तौरिबा मवोंग मतौ अदु अउबा कनागी पुक्ली पाइबा मखै नोक्लगदबा मवोंग अमदनी फनेक अदुमसु खुरुयोबा मखै ताखतलगा फी अदुमना सोरो सोरो हेक चिंगबा मखै चै अदुगा येंगबदा फिबम अमा ओइरमी महाकना असुमना तौरिङै ममा थरोसंग अदु कैथेलदगी हलक्पगा मपा हेक चानरुरे थरोसंगना इंखोल मचिदा लेप्तुना यामना साउना हाइरई हाय महापापी नुपी तंखाय नुपा तंखाय हाय होमो करिनो नंना तौरिदुबो हंगाम बानबी मयाम असे लोइना लोइरे आइदि पुकांग मांगलेबसे आइनदि हंगाम मरुसिंग असे लोक्तुना थाव सुंगनबा हाइना खलुरी अदुगदि नंना लोइना मांगहलेबसे थोरोलो करिनोबा नंना तौरिबदुबो तोलमुसु मचिन अदुदा खोइना चिखिबगी उतुमै हेक जावबो मखै पोमलगा इसौ इरांग लांगगा थोरक्लमी करिनो इमा नंनासु यामना एंगोंदा येलिसिबो हाय येतपा हाइदि कैनो हा हाइमा फनेक असिगा फी असिगा नते नंगबो इबुंगो करिनोबा नंना तौरिबसिबो करिनो ए नचिन अदुना उतुमै हेक चावना पोमलिबदुना करि अमुक तौरुरबगे हा मसिदगी तोलमु अदु खंगहौदना खंकपकपलक्तुना इमा नचा आई मांगे लमहेनबा खोइमु अमना नचा आइगी चिनबाल असिदा चिकतुना आइगी इज्जत लेखा ताख्रे इमा हाय चलो मसक असिगा ngang-थोरइबसिगा थोइ तोबुदोगा जैने ए कैनो इमा खंगबु खंगिने तपना हाइरसु दुम याबदुबु खंगाव हेक्ता लाउरादना कैनो खंदे आइगी थवाइ मचासे पाइथोख्रब्रा कैनोम तौरे अमुक्ता कौसिनद्रबदि यारोय हे निंगो लोइबी आइगी थवाइ मचा मंगामा मीगा थागा तरुकमक कु हाय तोलमुआ इमाने नंगबु उबदा पुंग पेन हेक पेले नहामुकी मपोक्ता करंबा इपाप लंगजरुबगिनो खंदे नंगसे असुमना इचा ओइना फंगलिबसे करिगिनो हाइबनिदा नंगी नवोंगना तवसिननी आइना लेकाय मयाम ममांग असिदा इमाय असे थांगतुना चटपा ngamdribase से इकाइबा यामना नंगलबो पोनी कैदौगी इबुंगो नंगबो वाखल खरा तारोबा इमागी तोलमुआ असुमना हाइनरिंग असिदा फैजाउसु थोंगालमदगी चंगलक्लमी महाक चंगलपदु उबदा थरोसंगना हाइरई हाय तोलमुआ नपाले इने नंगबो हाइमा अस आइदि कमाइन तौनी चेनबसु नंगरोय काइदा लोतोइनो मे आइबो असी हाइदुना तोलमु अदु ममा थरोसंगी मतुंगदा लेप्तुना महाकना इलिबा फी अदुना ममाय अमदि मकोक अदु कुपसिनदुना लैरमी फैजाउसु थरोसंगना लेप्लिबदुगी मनाक्ता खरा चंगसिनदुना हाइरई ए हाय ममा हंगाम मयाम सिदि करी तौरबा लोइना पुमा हे मांगलिने तौरिसे नते असिबु कनाना करिगी तौरमलिबनो मखोइ पाबोआ ममांग लेकाय रोंगी सन मयाम अदो चंगलगा लेरमलिबनी आइसु मखोइबु तानथोखिबदा गाइरिबनी ओ मखोइगी सन मयाम अमा थादोकपि अदो हौजिसु दम तौरिबो ओइरेको मखोइसु ओथोकनो वाखल तामंद्रबा हाइबदुनी सा सन मयाम अदो निंथिंना फाजिलगा सेबा तौरगा थमगिदि हाइद्रगा कोइथा हेक थादोकलबदिने मखोइगी सा सन खुलोय अदुदि मिवा ताननबा लोइबा खुलोइनी ए आइदि ngasai makai ba ude kana anuni nangi na tungda phiru phirang khumlaga lepli bu nupi duba hai ibema nangbu kana anune tharo sangsu khu pham khangde aduga tolomusu mangonda atamna na hanglaklabani na khumdaba yararoi khanduna khonjel adu semlaga tapna hairei khura aise thangnaba lekai dagini khura hoigi asidadi inkhol yamna phai haina haina baduda इंसांग मना मसिंग खरा अमुक्ता लेजगेना लाक्जबन ओ अदुबु इबेमा नंगबु थंगनबा खुलदगी कनागी मचा ममौनोने येंगबदसु फना वांग चावनो उइ नुपीगी सवोंग सबानसु
ꯃꯥꯟꯕꯨ ꯃꯥꯟꯗꯦꯅꯦ ꯅꯪꯗꯤ ꯍꯣꯏ ꯈꯨꯔꯥ ꯌꯥꯝꯅ ꯃꯥꯟꯗꯕꯅꯤ ꯑꯩꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯧꯍꯟꯕꯤꯔꯛꯏ ꯑꯗꯨꯗ ꯇꯧꯈ꯭ꯔꯤꯕꯅꯤ ꯈꯨꯔꯥ ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯊꯪꯅꯕꯒꯤ ꯀꯨꯟꯖꯣꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥ ꯀꯨꯟꯖꯣ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯀꯨꯟꯖꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯦꯝꯃ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯑꯗꯨ ꯐꯔꯦꯅꯦ ꯏꯃꯧꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯇꯣꯂꯝ ꯅꯠꯇꯦ ꯇꯨꯅꯥꯟꯕꯤ ꯀꯧꯋꯦ ꯈꯨꯔꯥ ꯍꯥ ꯇꯨꯅꯥꯟꯕꯤ ꯍꯥꯏꯕ ꯍꯥ ꯐꯅꯕꯨ ꯐꯖꯔꯤꯌꯦ ꯅꯪꯒꯤ ꯃꯤꯡꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯕꯦꯝꯃ ꯇꯨꯅꯥꯟꯕꯤ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯅꯗꯣꯟ ꯑꯁꯤꯒ ꯍꯦꯛ ꯌꯦꯡꯃꯤꯟꯅꯍꯧꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯈꯨꯔꯥ ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯔꯣ ꯁꯪꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯨꯄꯥꯛꯅ ꯃꯅꯒꯟꯗ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯀꯗꯥꯏꯅꯣ ꯐꯅꯦꯛꯇꯣ ꯂꯧꯊꯣꯔꯛꯎꯅꯦ ꯅꯪꯕꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯑꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯨ ꯅꯄꯥ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯡ ꯐꯠꯇꯕꯅꯤ ꯅꯪꯅꯦ ꯑꯗꯨꯃꯥꯏꯅꯒ ꯐꯅꯦꯛ ꯐꯤꯒ ꯁꯦꯠ ꯆꯥꯗꯅ ꯂꯩꯔꯤꯉꯩꯗ ꯅꯄꯥꯅ ꯍꯦꯛ ꯊꯦꯡꯅꯈ꯭ꯔꯕ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯂꯕꯅꯤ ꯈꯪꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯣꯃꯨꯗꯒꯤ ꯐꯅꯦꯛꯀ ꯐꯤ ꯑꯗꯨꯒꯕꯨ ꯃꯨꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯇꯣꯂꯣꯃꯨꯅ ꯀꯔꯤ ꯏꯃꯨꯡꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯑꯄꯥꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯃꯤꯅ ꯋꯥꯈꯜꯒ ꯁꯥꯒꯠꯇꯅ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯪ ꯁꯥꯟꯅꯕ ꯍꯧꯔꯛꯂꯒ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯍꯦꯛꯇ ꯌꯦꯠꯁꯤꯜꯂꯛꯏ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯉꯁꯥꯏꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯁꯤꯡꯖꯨ ꯆꯥꯅꯁꯦꯅ ꯍꯥꯏꯅꯈꯤꯕꯅꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏꯗꯨꯕꯨ ꯑꯩꯒ ꯍꯧꯔꯝꯗꯕꯤꯗ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯐꯩ ꯃꯥ ꯆꯠꯂꯝꯁꯅꯣꯕ ꯉꯁꯤꯗꯤꯅꯦ ꯇꯣꯂꯣꯃꯨ ꯏꯇꯤ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯣꯃꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯉꯥꯏꯅꯔꯝꯃꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯥꯆꯧ ꯌꯥꯝꯅ ꯆꯒꯠꯅꯔꯛꯀꯅꯨ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯌꯦꯡꯅꯤ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯇꯥꯆꯧ ꯅꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯂꯥꯛꯀꯅꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨ ꯇꯥꯆꯧꯅ ꯆꯥꯅꯤꯡꯉꯁꯨ ꯑꯩ ꯑꯗꯨꯝ ꯄꯨꯕꯤꯔꯛꯀꯦ ꯀꯩꯅꯣ ꯅꯆꯤꯟꯗꯨꯗꯤ ꯈꯨꯆꯥꯎ ꯑꯃ ꯍꯩꯃꯥ ꯈꯣꯡꯗꯧꯅꯒ ꯇꯨꯝꯃꯤꯃꯤ ꯇꯥꯆꯧ ꯅꯪꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯑꯃꯅ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯒꯦ ꯇꯧꯔꯨꯔꯦ ꯑꯗꯨꯗ ꯇꯧꯔꯤꯕ ꯆꯤꯟꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯀꯅꯣ ꯍꯥꯏꯔꯤꯗꯤ ꯅꯪꯅ ꯑꯩꯁꯦ ꯃꯌꯥꯝ ꯄꯨꯟꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯥꯆꯧ ꯅꯪꯁꯦ ꯅꯨꯄꯥꯅꯕꯨ ꯑꯗꯨꯝꯅ ꯂꯩꯁꯥꯕꯤ ꯃꯔꯛꯇ ꯍꯦꯡꯉꯣ ꯀꯅꯥꯅ ꯇꯧꯅꯒꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯀꯗꯥꯏꯗ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯔꯗꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯆꯦ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯃꯣꯡ ꯍꯥꯖꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯥ ꯅꯍꯥꯗ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯕꯤꯗꯣ ꯅꯆꯗꯕꯗꯣ ꯑꯁ ꯇꯥꯆꯧ ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯕꯁꯦ ꯀꯣꯛꯀ ꯆꯥꯛꯀꯗꯧꯔꯦ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣꯃ ꯑꯝꯇ ꯆꯠꯈ꯭ꯔꯣ ꯑꯩꯅꯦ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯅ ꯏꯟꯁꯥꯡꯁꯦ ꯑꯝꯇ ꯁꯦꯝꯍꯧꯒꯦ ꯍꯣꯏ ꯁꯦꯝꯍꯧꯔꯣ ꯑꯗꯣ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯁꯤꯡꯖꯨ ꯆꯥꯅꯕꯗꯣ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯛꯇꯨꯅ ꯊꯥꯗꯣꯏ ꯃꯕꯨꯡꯅ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯁꯤꯡꯖꯨ ꯆꯥꯅꯕꯗꯨ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯁꯤꯡꯖꯨ ꯃꯅꯥ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯅ ꯃꯇꯣꯝꯇ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯈꯩꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯀꯩꯅꯣ ꯅꯈꯣꯏ ꯇꯥꯆꯧꯗꯤ ꯂꯥꯛꯇ꯭ꯔꯣ ꯃꯥꯕꯨ ꯉꯁꯤꯗꯤ ꯂꯥꯛꯄ ꯇꯜꯂꯦ ꯍꯥꯏꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯇꯜꯂꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯑꯩꯅ ꯃꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯆꯦꯜꯂꯛꯍꯧꯔꯤꯅꯤ ꯀꯩꯒꯤꯅꯣ ꯀꯣꯛ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯅꯈꯣꯏ ꯇꯥꯆꯧ ꯌꯥꯎꯔꯒ ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯋꯥꯈꯜꯁꯦ ꯅꯈꯣꯏ ꯇꯥꯆꯧꯅ ꯉꯥꯡꯊꯣꯔꯛꯄ ꯇꯧꯊꯣꯔꯛꯄꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯇꯣꯂꯝꯃꯨ ꯈꯔ ꯂꯥꯞꯇꯛꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯂꯧꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯛꯂꯦ ꯑꯁꯤꯗꯤ ꯇꯥꯆꯧ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯎꯅꯦ ꯃꯈꯨꯠ ꯃꯁꯥꯒꯁꯦ ꯊꯦꯛꯇꯣꯛꯂꯒ ꯆꯦꯜꯂꯛꯏꯁꯤꯟꯇ ꯌꯦꯡꯉꯣꯕ ꯍꯤꯡꯆꯥꯕꯤꯁꯥ ꯉꯥꯏꯈꯨꯑꯣ ꯆꯥꯔꯝꯈꯤꯅꯨꯋꯣ ꯑꯩ ꯂꯥꯛꯑꯦ ꯉꯥꯛꯇ ꯉꯥꯏꯔꯝꯃꯣ ꯏꯃꯥꯎ ꯑꯁ ꯑꯩ ꯁꯤꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯔꯤ ꯑꯗꯨꯗ ꯇꯣꯂꯝꯃꯨꯗꯨ ꯊꯔꯣ ꯍꯦꯛ ꯑꯣꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯈꯩꯁꯨ ꯅꯣꯛꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯂꯝꯃꯨꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯂꯒ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯂꯨꯆꯤꯡꯕꯤ ꯑꯩ ꯑꯃ ꯌꯥꯎꯗꯅ ꯑꯗꯨꯝꯅ ꯅꯣꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯦ ꯊꯥꯗꯣꯏ ꯅꯪꯁꯨꯅꯤꯀꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅꯒ ꯆꯠꯈ꯭ꯔꯗꯅ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯏꯕꯦꯝꯃ ꯅꯕꯨꯛꯇꯤ ꯑꯣꯈꯥꯛ ꯐꯠꯃꯟꯗꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯆꯧ ꯅꯪꯅ ꯊꯣꯔꯛꯏꯁꯦ ꯄꯥꯕꯅ ꯎꯍꯧꯗ꯭ꯔꯣ ꯎꯍꯧꯗꯦꯍꯦ ꯎꯍꯧꯔꯁꯨ ꯀꯔꯤ ꯀꯥꯏꯒꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯃꯨꯡꯗ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯄꯣꯠꯇꯦ ꯃꯥꯅꯦ ꯇꯥꯆꯧ
ꯑꯩꯈꯣꯏꯅ ꯁꯨ ꯉꯁꯥꯏꯗꯒꯤ ꯊꯥꯗꯣꯏꯗ ꯇꯥꯆꯧꯒ ꯂꯥꯛꯃꯤꯟꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯉꯥꯡꯉꯝꯃꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯇꯥꯆꯧꯒ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯒꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯤꯅꯤ ꯑꯇꯥꯡꯕꯤ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯇꯣꯂꯝꯨꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯖꯔꯒ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯈꯩꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯀꯗ ꯂꯣꯏꯅꯗꯨꯅꯁꯨ ꯂꯩꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯄꯨꯟꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯕ ꯀꯕꯣꯛ ꯆꯥꯅꯕ ꯃꯇꯝꯗ ꯇꯣꯂꯨꯃꯨꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯄꯥꯈꯪꯁꯤꯡꯒ ꯄꯨꯟꯕꯗꯤ ꯇꯧꯔꯝꯗꯦ ꯃꯁꯥꯅꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯈꯟꯖꯕ ꯑꯣꯏꯕꯅ ꯄꯥꯈꯪꯁꯤꯡꯒ ꯄꯨꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣꯁꯪ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯣꯡꯃꯇ ꯄꯨꯟꯗꯦ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯁꯨ ꯅꯣꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯁꯤꯅꯗꯤ ꯍꯌꯦꯡ ꯀꯔꯝꯅ ꯌꯨꯝ ꯄꯥꯜꯂꯛꯀꯗꯧꯔꯤꯕꯒꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯅꯍꯥꯒ ꯄꯨꯟꯗꯨꯅ ꯒꯥ ꯒꯥ ꯇꯧꯕ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯧꯊꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤꯗꯧꯅ ꯊꯦꯛꯀꯣꯏꯒ ꯅꯥꯀꯣꯏꯒ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯍꯦꯛ ꯂꯥꯎꯔꯗꯅ ꯑꯩꯅꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯀꯣ ꯅꯪ ꯃꯃꯥꯅꯤ ꯌꯥꯝ ꯊꯨꯅꯃꯛ ꯅꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤꯀೋ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯣꯡ ꯑꯁꯤꯕꯨ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯏꯆꯥꯁꯦ ꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯣꯛꯄꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯅꯨꯄꯤ ꯁꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯥꯎꯖꯔꯛꯂꯕ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯐꯅ ꯁꯥꯊꯤꯅ ꯐꯨꯗꯨꯅ ꯁꯦꯝꯗꯣꯛꯅꯕ ꯇꯧꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯍꯣꯡꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯕꯣ ꯑꯩꯁꯨꯅꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯐꯅ ꯌꯥꯝꯅꯁꯨ ꯍꯥꯏꯔꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯄꯣꯛ ꯑꯁꯤꯃ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯀꯤꯍꯟ ꯈꯪꯍꯜꯂꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯑꯍꯜ ꯑꯣꯏꯔꯒ ꯌꯦꯡꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯒꯗꯣꯏꯅꯣ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯏ ꯏꯆꯥ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦꯅꯦꯁꯦ ꯃꯈꯣꯏ ꯄꯥꯕꯣꯡ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯗ ꯅꯁꯥꯃꯛꯀꯤ ꯅꯆꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯤꯕꯗꯨꯕꯨ ꯍꯧꯅꯗꯦꯗ ꯍꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯍꯟꯕꯅꯣ ꯃꯍꯥꯛ ꯃꯁꯥꯅ ꯍꯥꯏꯍꯟꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯆꯥ ꯃꯁꯨꯕꯨ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯃꯄꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯩꯁꯨ ꯏꯆꯥ ꯑꯁꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯊꯃꯣꯏ ꯑꯁꯦ ꯆꯥꯛꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌా ꯑꯃ ꯉꯥꯡꯂꯛꯂꯤꯕꯁꯦ ꯍꯣ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯁꯤꯡꯗꯣ ꯈꯖꯤꯛꯇ ꯀꯜꯂꯛꯎ ꯅꯪꯒꯤ ꯅꯄꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯃꯟꯗꯅ ꯃꯈꯅꯥꯎꯁꯦ ꯀꯪꯉ ꯃꯥꯜꯂꯦ ꯍꯥꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯤꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯗ꯭ꯔꯗꯨꯅ ꯀꯌꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅꯒ ꯇꯧꯔꯤꯕꯅꯣꯅꯦꯁꯦ ꯍꯩ ꯃꯃꯥ ꯅꯪꯀꯣ ꯍꯅꯨꯊꯪꯁꯤꯗ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡ ꯑꯗꯣ ꯂꯥꯛꯂꯕꯗꯤꯅꯦ ꯅꯪ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯅꯤꯀꯣ ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯗꯣꯏꯗꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯒ ꯃꯄꯥꯗ ꯄꯤꯔꯛꯂꯝꯃꯤ ꯕꯥꯕꯥ ꯁꯦ ꯏꯁꯤꯡ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯃꯁꯨ ꯃꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯏꯁꯤꯡ ꯀꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯄꯥꯕ ꯀꯩꯅꯣ ꯏꯃꯥꯅ ꯄꯥꯕ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯄꯥꯁꯦ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯗꯅꯦ ꯂꯦꯞꯅꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯂꯥꯛꯑꯣ ꯏꯆꯥꯒꯤ ꯏꯁꯤꯡꯗꯣ ꯏꯃꯥꯗ ꯄꯤꯔꯛ ꯏꯃꯥ ꯊꯛꯇꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯃꯈꯣꯏ ꯄꯥꯕꯣꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯑꯈꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯁꯤꯡꯗꯣ ꯈꯔ ꯑꯝꯇ ꯈꯥꯏꯗꯣꯛꯄꯤꯔꯛꯎ ꯍꯩ ꯅꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯇꯪꯈꯥꯏ ꯅꯨꯄꯥ ꯇꯪꯈꯥꯏ ꯀꯧꯊꯣꯔꯛꯑꯣ ꯑꯗꯨꯒꯅꯦ ꯃꯥ ꯈꯥꯏꯍꯜꯂꯨ ꯁꯤꯡꯗꯣ ꯑꯁ ꯄꯥꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯁꯤꯡꯁꯦ ꯈꯥꯏꯔꯗꯤ ꯑꯣꯏꯔꯔꯣꯏ ꯀꯨꯝꯊꯥ ꯆꯨꯞꯄ ꯑꯃ ꯀꯣꯟꯅꯔꯅꯤ ꯃꯥꯅ ꯈꯥꯏꯒꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯑꯣꯏꯅ ꯈꯥꯏꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯃꯗꯨ ꯌꯥꯔꯣꯏ ꯅꯕꯨꯡ ꯑꯁꯦ ꯅꯝꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯈꯔ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯃꯁꯦ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯄ ꯌꯥꯈꯤꯗꯕ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯅꯕꯨꯡ ꯑꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯥꯕꯨꯅꯦ ꯁꯤꯡꯁꯦ ꯈꯥꯏꯍꯟꯒꯦ ꯍꯣꯏ ꯄꯥꯕ ꯇꯥꯆꯧ ꯇꯥꯕ꯭ꯔꯣ ꯍꯩꯃꯥ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯃꯅꯤꯡꯗꯒ ꯆꯪꯈ꯭ꯔꯖꯥꯠꯂꯥ ꯀꯧꯕꯁꯨ ꯇꯥꯗꯦ
ꯄꯥꯕꯥ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯂꯣꯃꯣ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯐꯨ ꯎꯌꯥꯟ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯐꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯑꯩꯗꯧꯅ ꯇꯧꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤꯕ ꯆꯐꯨ ꯎꯌꯥꯟꯁꯤꯡ ꯑꯁꯤꯕꯨ ꯁꯤꯠ ꯅꯥꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯐꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯁꯦ ꯐꯅ ꯏꯆꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯄꯨꯔꯥ ꯆꯃꯣꯠ ꯍꯩꯃꯣꯠꯅꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯅꯍꯥ ꯃꯈꯩꯗꯤ ꯑꯩꯁꯨ ꯊꯣꯏꯅꯕꯨ ꯌꯦꯡꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯐꯨ ꯎꯌꯥꯟꯅꯤꯅ ꯇꯧꯔꯤꯁꯦ ꯑꯃꯥꯡꯁꯪ ꯆꯪꯕꯒꯤ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯔꯝꯃꯦ ꯋꯥꯅꯤ ꯑꯁ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯎꯕ ꯎꯅꯤꯡꯉꯛꯇꯣꯔꯦꯗ ꯑꯁ ꯂꯣꯏꯔꯦ ꯍꯩꯃꯥ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯗꯨꯒ ꯆꯐꯨ ꯎꯌꯥꯟ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯀꯩꯗꯧꯔꯝꯃꯤꯕ ꯍꯦ ꯅꯪꯅꯦ ꯂꯩꯁꯥꯕꯤꯅꯤꯗꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯅꯔꯤꯕ ꯆꯐꯨ ꯎꯌꯥꯟꯅꯦꯕ ꯅꯣꯡꯃꯗ ꯐꯦꯡꯗꯣꯛꯀꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅꯦ ꯏꯁꯥꯁꯦ ꯍꯪꯒꯣꯏꯃꯟꯗꯅ ꯄꯨꯊꯣꯛꯑꯒ ꯐꯦꯡꯉꯝꯃꯤꯕꯅꯤ ꯑꯁ ꯉꯁꯥꯏ ꯈꯛꯇ ꯐꯦꯡꯈꯤꯕ ꯆꯐꯨ ꯎꯌꯥꯟꯁꯤꯕꯨ ꯃꯥꯅ ꯃꯊꯧ ꯂꯩꯇꯈꯩ ꯃꯊꯧ ꯊꯤꯖꯔꯒ ꯌꯥꯔꯦ ꯇꯥꯆꯧ ꯑꯗꯨ ꯊꯅꯝꯃꯣ ꯑꯩ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯄꯥꯕꯅ ꯇꯥꯆꯧꯕꯨ ꯀꯧꯍꯧꯕꯅꯤ ꯌꯥꯝ ꯊꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ ꯄꯥꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯧꯔꯤꯕ ꯈꯪꯗꯦꯁꯦ ꯅꯪꯒꯤ ꯅꯁꯥꯅ ꯊꯣꯛꯂꯒ ꯍꯪꯖꯔꯨꯔꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯃꯗꯨꯒꯤ ꯗꯨꯔꯕꯥꯁꯥ ꯃꯥꯟꯕ ꯄꯥꯕꯗꯣ ꯄꯤꯁꯨꯝ ꯄꯤꯅꯥꯗꯨꯅ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯂꯒ ꯃꯥꯏꯁꯦ ꯌꯥꯝꯅ ꯆꯥꯟꯅꯗꯦꯕ ꯅꯦ ꯗꯨꯔꯕꯥꯁꯥ ꯃꯥꯟꯒꯦꯔꯥ ꯁꯧꯀꯅꯤ ꯃꯥꯟꯒꯦꯔꯥ ꯐꯠ ꯊꯣꯛꯑꯒꯅꯦ ꯑꯝꯇ ꯍꯪꯉꯨꯔꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯄꯥꯕꯒꯤ ꯈꯣꯟꯖꯥꯎꯗꯣ ꯊꯥꯗꯖꯔꯛꯆꯅꯤ ꯇꯣꯂꯣꯃꯨꯁꯨ ꯃꯄꯥꯕꯨ ꯀꯤꯕꯅꯤꯅ ꯃꯁꯥ ꯑꯗꯨ ꯀꯤꯊꯤꯀꯤꯔꯨꯝ ꯇꯧꯅ ꯌꯥꯝꯅ ꯇꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯄꯥꯕꯥ ꯅꯆꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯋꯥ ꯉꯥꯡꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯅꯨꯄꯥ ꯃꯥꯅ ꯉꯥꯡꯗꯦꯅꯤꯁꯦ ꯍꯩ ꯇꯨ ꯑꯥꯗꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯡꯆꯦꯞ ꯑꯆꯧꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯁꯨ ꯆꯠꯂꯣ ꯇꯣꯂꯣꯃꯣꯗꯣ ꯁꯤꯡ ꯑꯆꯧꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯈꯥꯏꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯑꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯥꯏꯕ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯔꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯂꯣꯃꯨꯗꯤ ꯃꯁꯥꯅꯒ ꯈꯔ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯕꯅꯤ ꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯥꯡꯗ ꯑꯃꯨꯛ ꯆꯦꯟ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯩꯖꯥꯎꯗꯤ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯣꯏꯗꯧ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯌꯥꯒꯗꯨ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯉꯁꯤꯅꯦ ꯏꯁꯤ ꯀꯥꯔꯛꯀꯗꯧꯔꯦꯀꯣ ꯑꯩ ꯏ ꯀꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅꯦ ꯀꯣꯛꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯏꯗꯀꯣ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯁꯤꯡ ꯑꯁꯦ ꯈꯥꯏꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅꯦ ꯁꯤꯕꯨ ꯁꯤꯖꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤ니 ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯤꯕꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯐꯩꯖꯥꯎꯁꯨ ꯉꯥꯏꯍꯥꯛ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯅꯕ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯒ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯄꯥꯏꯔꯒ ꯇꯣꯂꯣꯃꯨꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯥꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯊꯔꯣꯁꯪꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯖꯕ ꯅꯪꯍꯧꯗꯦ ꯍꯩ ꯑꯣ ꯃꯪꯒꯣꯜ ꯍꯣꯃꯣ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯏꯃꯤꯠ ꯑꯁꯦ ꯅꯥꯔꯦꯅꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯨ ꯅꯣꯝꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯊꯦꯛꯀꯣꯏꯒ ꯅꯥꯀꯣꯏꯒ ꯅꯪꯗ ꯍꯥꯠꯂꯒꯦꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ ꯅꯆꯥ ꯑꯁꯤꯕꯨ ꯑꯁꯥꯎꯕꯗꯨꯅ ꯃꯉꯣꯏꯅꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯃꯃꯥ ꯅꯪꯅꯦ ꯑꯩꯒꯤ ꯃꯥꯡꯗ ꯊꯠꯂꯛꯀꯅꯨ ꯃꯁꯦ ꯏꯃꯨꯡ ꯑꯁꯤꯕꯨ ꯆꯦꯟꯊꯅꯕ ꯄꯣꯛꯂꯛꯄ ꯃꯆꯥꯅꯤ ꯃꯁꯤꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯩꯃꯥ ꯑꯁ ꯄꯥꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯡꯗꯣꯝꯗ ꯊꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣꯕ ꯄꯥꯕꯥ ꯐꯩꯖꯥꯎ ꯑꯗꯨ ꯁꯥꯎꯔꯝꯕꯗꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯏꯄꯥꯅ ꯀꯔꯤ ꯏꯄꯥꯞ ꯂꯪꯖꯔꯨꯕꯅꯅꯣ ꯈꯪꯗꯦ ꯅꯕꯨꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯉꯥꯛ ꯁꯦꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯅꯤ ꯈꯟꯗꯨꯅ ꯏꯄꯥꯅꯗꯤ ꯃꯍꯥꯛꯄꯨ ꯄꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯏꯄꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯄꯥ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯣꯛꯄꯤꯔꯣ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏꯗꯕ ꯄꯣꯛꯄꯗꯒꯤ ꯇꯧꯔꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ
ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯥꯎꯕꯤꯔꯅꯨ ꯇꯣꯂꯃꯨꯁꯨ ꯀꯞꯇꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯁꯨ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯤꯌꯦ ꯕꯥꯕꯥ ꯑꯩꯅ ꯐꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩ ꯉꯝꯗꯤꯌꯦ ꯕꯥꯕꯥꯅ ꯅꯆꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯦ ꯕꯥꯕꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯆꯥ ꯇꯁꯦꯡꯅ ꯁꯦꯡꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯥꯕꯥ ꯅꯆꯥꯅꯁꯨ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯁꯥꯖꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯕꯥꯕꯥꯒ ꯏꯃꯥꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ ꯕꯥꯕꯥ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ ꯕꯥꯕꯥ ꯏꯄꯥꯒꯤ ꯇꯣꯂꯃꯣ ꯏꯄꯥꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯈꯤꯗꯕ ꯂꯩꯇꯦꯅꯦꯍꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯗ ꯁꯦꯝꯗꯣꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯑꯁꯥꯎꯕ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯦ ꯎꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯒꯤ ꯅꯑꯣꯡ ꯑꯁꯦ ꯏꯄꯥꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯉꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯆꯔꯣ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯇꯣꯂꯃꯣ ꯅꯪ ꯃꯤꯌꯥꯝꯅ ꯅꯣꯛꯅ ꯆꯥꯎꯅꯒꯗꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯂꯃꯨꯕꯨ ꯐꯩꯖꯥꯎꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯂꯃꯨ ꯃꯁꯥꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯖꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯃꯁꯨ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯁꯛ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯐꯩꯖꯥꯎ ꯑꯃꯗꯤ ꯊꯔꯣꯁꯪ ꯑꯅꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯐꯩꯖꯥꯎꯅ ꯅꯨꯄꯥ ꯁꯥꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯈꯣꯏꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯩꯖꯥꯎꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯩꯖꯥꯎꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯥꯏ ꯏꯄꯥꯒꯤ ꯇꯣꯂꯃꯣ ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯨꯞꯂꯣ ꯅꯠꯇꯦ ꯄꯥꯕ ꯃꯥꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ ꯄꯥꯕ ꯃꯥꯕꯨ ꯄꯥꯕ ꯍꯣꯏꯅ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯇꯣꯂꯃꯣ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ ꯅꯨꯄꯥꯅ ꯅꯨꯄꯥ ꯆꯦꯜꯂꯛꯄ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯀꯅꯥꯅ ꯇꯧꯅꯒꯦꯅꯦ ꯏꯕꯨꯡꯉꯣ ꯕꯥꯕꯥ ꯃꯥꯁꯦ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯄꯥꯕꯒꯤ ꯅꯃꯧꯅꯤ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯁꯨ ꯑꯩꯗꯧꯅ ꯇꯥꯏꯌꯣꯟꯅꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯅ ꯅꯨꯄꯤ ꯁꯥꯅꯤꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯅ ꯅꯨꯄꯥ ꯁꯥꯅꯤꯡꯕꯅꯤ ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯄꯥ ꯃꯥꯟꯕꯅꯤ ꯕꯥꯕꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯑꯋꯣꯏꯕꯒꯤꯔꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯋꯣꯏꯕꯒꯤꯅꯤ ꯕꯥꯕꯥ ꯃꯥꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯏꯕꯣꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯅꯤ ꯕꯥꯕꯥ ꯃꯃꯤꯡꯅ ꯀꯨꯟꯖꯃꯂꯥ ꯀꯧꯏ ꯑꯣ ꯏꯇꯥꯎ ꯏꯕꯣꯇꯣꯟꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯕꯦꯝꯃ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒ ꯇꯁꯦꯡꯅ ꯍꯤꯡꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯕꯨ ꯏꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯧ ꯕꯥꯕꯥ ꯅꯃꯧ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯆꯔꯕꯅꯤ ꯅꯃꯧꯕꯨ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ ꯕꯥꯕꯥ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯇꯟꯖꯥ ꯑꯁꯤꯗ ꯊꯔꯣꯁꯪ ꯑꯃꯗꯤ ꯊꯥꯗꯣꯏꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯅꯦꯍꯦ ꯅꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯤꯕꯁꯤ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯅꯨꯄꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧꯅꯤꯅꯦ ꯅꯪꯕꯣ ꯀꯔꯤ ꯍꯥꯏꯕ ꯑꯁꯤꯕꯨ ꯅꯨꯄꯥ ꯅꯠꯇꯦꯕ ꯇꯣꯂꯃꯣ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯃꯦ ꯅꯪꯕꯣ ꯑꯁꯤꯕꯨ ꯅꯨꯄꯤꯔꯕ ꯑꯧ ꯃꯥꯅꯦ ꯏꯃꯥ ꯑꯣ ꯏꯃꯥꯗꯤ ꯋꯥꯈꯜꯒꯁꯦ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜꯒ ꯈꯜꯂꯨꯔꯦꯗꯅ ꯕꯦꯝꯃ ꯏꯃꯥꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯗꯤ ꯋꯥꯈꯜꯒꯁꯦ ꯀꯔꯤꯅꯣ ꯄꯪꯈꯟꯗ ꯈꯜꯂꯨꯔꯦ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯀꯩꯁꯨ ꯈꯟꯖꯗꯦꯗ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯑꯁꯤꯅꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯍꯧꯖꯤꯛꯇꯒꯤꯗꯤ ꯅꯨꯄꯤ ꯃꯥꯟꯅꯅꯕ ꯁꯦꯝꯗꯣꯛꯑꯗꯕꯅꯤ ꯕꯦꯝꯃ ꯆꯠꯂꯣ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯒꯅꯦ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯣ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯀꯔꯤꯅꯣ ꯇꯧꯖꯔꯨꯔꯣ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯔꯣ ꯂꯥꯛꯑꯣ ꯏꯅꯝꯃ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯩꯖꯥꯎꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯔꯒ ꯀꯨꯟꯖꯃꯂꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯐꯩꯖꯥꯎ ꯑꯃꯗꯤ ꯀꯨꯟꯖꯃꯂꯥꯒꯤ ꯃꯄꯥ ꯏꯕꯣꯇꯣꯟꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯂꯗꯨꯅ ꯇꯣꯂꯃꯨ ꯑꯃꯗꯤ ꯀꯨꯟꯖꯃꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯃꯂꯥꯁꯨ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯃꯁꯥ ꯃꯎ ꯑꯗꯨ ꯐꯅ ꯐꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ
ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯧꯖꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯧ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯂꯣꯃꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯍꯧꯖꯤꯛꯅ ꯃꯍꯥꯛ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯐꯤ ꯁꯥꯕꯒꯤ ꯀꯔꯕꯥꯔ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯇꯦꯡꯕꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯣꯃꯨ ꯐꯅ ꯌꯥꯝꯅ ꯅꯨꯄꯤ ꯁꯥꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯤꯡꯊꯤꯖꯅ ꯃꯍꯥꯛ ꯁꯦꯝꯒꯠ ꯁꯥꯒꯠꯆꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫